Ramzan ga mari lainana Chief Minister Y Khemchan gi mityeng makhada ex MLA Y Antas Khan na thopu amasung MLA Arun Kumar na host oiduna hata minu thomana ingkhol da iftar party ama pangthokre. Party asida MLA Nurul Hasan, MLA Asabuddin amasung MLA Alhas Abdul Nasir ga loinuna tongan ba intellectual kayamram susaruk yakhi. Punsida ahan iftar party yawa phangjabani Dharmagi Khetnaba Leitana Nungshiba Ngamba Thamoi Pinabisanu haina Chief Minister Y Khemchan na maputa thamnizaki. Ayi Nungshiba ngasini yanamba Ramadan yawa phangjabani aduna miyoyisi kagi miyoyi Nungshiba ingabuni Dharmagi Khetnaba Leitana miyoyi Nungshiba amana amabu Nungshiba tamanga aduba Thamoi Khetnaba masih ina ala yang hamba menjadi